अहमदा मरोइब पाउसिंग पिजरे नुपी अंगांग ngak senapagi chap chaba white paper malengak na puthokpa mathuk tai haina Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar na phungdorakli Tongan ba maikai dagi lakpa safu na media gi machin men na bokhona riba se punna thilna binasi haina Editors Guild Manipur gi President Khogendra Khomrak na phungdorakli चाहिए SSLC examination के question paper leak ओहेनबदा चेनरी बा स्कूल अदुगी मथक्ता Board of Secondary Education Manipur Bosem na kari action lokhat kadagi haibado committee sing tanaduna warip lawragani haina Bosem के controller of examination ayam thoina phungdorakle amade gari thorokpada hengatpa yai yade haibagi wahawda nampak tanaduna khut thokna rakpadagi nupi mari yawna punna miyoi 18 ro asuka panangkhai